Image TV bu miyang tabi bu khudingmak bu adongi anchor Ningomam Santakumar Singana Kurumjari Lunana Anobu Sahi in Kumzali Singani Supna Kumari Changlapa Asida Image TV gi Maikei Degi Bayam Punamakta Harau Teamba Nadi Yaktava Nungai Eikhoigi Pabzu Gizari Nasi Koina Lejaiwa Mafam Basi Lilong Higher Secondary School campus tani Highway School Sida Ningsing ba thok traba matam dagi asigum laba mitegi khudei asibu sina duna mafam asida uniform oi haiba dugumba paw asi tajaba dagi campus sida koi laksagani aikoi na khangjai asigum laba nat ki oiba saruk sing asi koi nupi sing tana so thodang lawduna lai haiduna khanje bani adu ngasi di Lilong Higher Secondary School gi asigum laba Maheiloisang asida Eikhoigi mitegi khudei asi setuna uniform oina suba khudei asi promotion tawgi adugumaba paw asi tajabudagi campus sida laksaduna haiba paw asi tasinga sumba paw haibu khangjana wing tama phonsa laksabani hoji makha chathajar poina school sigi Maheiloisang amadi school sigi oja singa unajabugi tanja adu lawjege yam puno miyeng taduna lebiyo Conduct student of morning assembly class 12. Hey, Ima, mahi ilarembi. Korogi masegum manganai, korogi masegum manganai, korogi Lilong Higher Secondary School. I say a part of environment. Khalgi manungdura yawba wasak amane be koisu. Maramduna Eikhoina masisu yamna minum thagi ingama matam masidida Eikhoina Eikhoigi tawdaba yadaba thodang amoina Eikhoigi uniform akhoi khudei su seli hanek nupi macha singina phanek seli nupa macha sing akhoi uniform khudei seli aduga khudei setpa as a part of khudei setpa du adu mai tawdana Eikoi oja sing su dum khudei ge system se Eikoi seli bani natra akhoi every Friday and Saturday hojiki akhoi khudei setpa gi nimisi natra Hoji Eikoi Lilong Higher Secondary gi classroom amada Eikoi changjaraga hoji inauna Manipur gi ahan boina khudei setpa adugumlaba khudei na uniform oiba school asigi Maheiloisang unabagi khudongchaba adu lawjege ming kai ko yamtang haibiu Aigi mingna hormo mani matum ai class 10 na tamjari class 10 na tam hoji khudei setpa je masi handaki tha muksi dai koina ujabani mani matum akoigi khudei setpaje Manipur gi oina ahang basu school gi uniform oina tawni na haiba khudei si setpa matam sida akoina oja sing na koida masi set taw yadde haiduna force tawga setpara natragana akoina nat kanjani modagi akoigi tumgi jati sida akoigi sigumna ba akoigi phijol ase masi setlaga masi jokhatpagi wakhalonda mayam satra mayam jingina isana yana Maheiloisang sina setpra khoi khudei setpagi decision je student union namsung jajing pullaga
ꯅꯥꯠ ꯀꯟꯕ ꯑꯃꯁꯨꯡ ꯁꯤꯗ ꯀꯃꯥꯏꯅ ꯌꯣꯛꯈꯠꯀꯗꯒꯦ ꯍꯥꯏꯕ ꯃꯔꯝꯗ ꯐꯖꯅ ꯃꯨꯟꯅ ꯈꯟꯅꯖꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯚꯣꯠ ꯇꯧꯅꯔꯦ ꯑꯗꯨꯒ ꯚꯣꯠ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯩ ꯁꯦꯠꯄ ꯃꯤꯅ ꯍꯦꯟꯅ ꯌꯥꯝꯕꯗꯒꯤ ꯈꯨꯗꯩ ꯁꯦꯠꯂꯁꯤꯅ ꯗꯤꯁꯤꯖꯟꯁꯦ ꯂꯧꯈꯤꯕꯅꯦ ꯄꯣꯁ ꯇꯧꯕ ꯐꯪꯗꯤ ꯂꯩꯖꯗꯦ ꯍꯧꯖꯤꯛꯁꯤ ꯕꯥꯅꯤ ꯃꯇꯨꯝꯅ ꯇꯥꯛꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯋꯥ ꯄꯟꯕꯤꯕꯁꯦ ꯏꯁꯥꯗꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯗ ꯌꯥꯎꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯋꯥꯡꯃꯗ ꯂꯩꯕꯤꯕ꯭ꯔꯥ? ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯊꯕꯛ ꯄꯨꯕꯃꯛꯇꯤ ꯌꯥꯎꯖꯗꯦ ꯑꯗꯨꯏꯁꯨ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯩ ꯈꯔ ꯇꯥꯅ ꯑꯇꯣꯞꯄ ꯁꯥꯇ꯭ꯔꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯑꯩꯈꯣꯏ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯅ ꯐꯝꯕꯤꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯁꯨ ꯈꯤꯇꯪ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯑꯗꯨ ꯑꯃꯨꯛꯇꯪ ꯃꯤꯡ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯏꯔꯈꯨꯃꯝ ꯕ꯭ꯔꯦꯟꯁꯟ ꯂꯨꯋꯥꯡ ꯑꯗꯨꯒ ꯀ꯭ꯂꯥꯁꯄꯨꯗꯤ 10 ꯇꯝꯖꯔꯤ ꯕ꯭ꯔꯦꯟꯁꯟ ꯍꯧꯖꯤꯛ ꯈꯨꯗꯩ ꯁꯦꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯅ ꯁꯦꯠꯄ ꯃꯇꯝꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯐꯥꯎꯁꯤ ꯌꯨꯝꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯌꯨꯝꯁꯦ ꯀꯔꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯩ ꯀꯔꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯥꯎꯔꯥꯛꯅ ꯃꯐꯝꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯃꯈꯥꯏ ꯑꯗꯨ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯩ ꯁꯦꯠꯂꯒ ꯁꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯕꯦഗ് ꯄꯨꯔ ꯂꯥꯛꯄꯁꯦ ꯃꯁꯤꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯁꯤꯡ ꯈꯪꯗꯦ ꯏꯃꯥꯟꯅꯕꯤꯁꯤꯡ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯅꯉꯣꯟꯗ ꯌꯦꯡꯉꯛꯄ ꯃꯤꯠꯌꯦꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯗꯨꯝ ꯀꯩꯝꯇ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯆꯔꯤꯕꯅꯤ ꯁ꯭ꯀꯨꯜ ꯈꯨꯗꯩꯅ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯆꯠꯆꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯅꯉꯣꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣꯗꯤ ꯌꯦꯡꯕ ꯂꯩꯕ꯭ꯔꯥ? ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯗꯤ ꯀꯩꯝꯇꯗꯤ ꯍꯥꯏꯔꯛꯇꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯗꯤ ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯤꯕꯒꯤ ꯇꯥꯏꯞꯇ ꯉꯛꯑꯒ ꯑꯗꯨꯝ ꯃꯣꯏ ꯇꯧꯔꯤꯕ ꯊꯕꯛꯇꯨꯕꯨ ꯀꯥꯎꯊꯣꯛꯑꯒ ꯑꯗꯨꯝ ꯃꯔꯛꯀ ꯂꯩꯊꯣꯛꯑꯒ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯍꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯗ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯁꯨ ꯆꯠꯄꯗꯕꯨꯗꯤ ꯑꯍꯥꯟꯕꯅꯤꯅ ꯍꯥꯏꯐꯦꯠꯕꯨꯗꯤ ꯏꯀꯥꯏ ꯑꯗꯨꯏꯁꯨ ꯀꯩꯁꯨꯝꯇ ꯑꯀꯥꯏꯕꯗꯤ ꯀꯥ ꯍꯦꯟꯅꯗꯤ ꯇꯧꯗꯦ ꯑꯗꯨꯝ ꯃꯌꯥꯝꯅꯗꯤ ꯉꯛꯅꯗꯤ ꯑꯗꯨꯝ ꯌꯦꯡꯅꯍꯧꯏ ꯑꯗꯣ ꯍꯧꯖꯤꯛ ꯁꯦꯠꯈ꯭ꯔꯕ ꯃꯇꯨꯡꯁꯦ ꯊꯥ ꯑꯃꯃꯨꯛꯁꯦ ꯃꯁꯤꯗꯤ ꯁꯦꯠꯂꯦ ꯀꯌꯥꯔꯛꯅꯣ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯑꯃ ꯆꯌꯣꯜ ꯑꯃꯗꯅꯦ ꯑꯩꯈꯣꯏ ꯌꯨꯅꯤꯐꯣꯔꯝ ꯈꯨꯗꯩ ꯑꯣꯏꯅ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯔꯤꯁꯦ ꯃꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯑꯣꯏꯔꯤꯁꯦ? ꯍꯞꯇꯥ ꯑꯃꯗꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯇꯪ ꯁꯦꯠꯁꯦꯅ ꯂꯦꯞꯅꯔꯦ ꯏꯔꯥꯏꯒ ꯊꯥꯡꯖꯒ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯦꯠꯄ ꯃꯇꯝꯁꯤꯗ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯀꯩ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯂꯥꯛꯄꯗꯣ ꯑꯗꯨꯏꯗ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏꯕꯗꯨꯒ ꯈꯨꯗꯩ ꯁꯦꯠꯂꯒ ꯂꯥꯛꯄꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯒ ꯑꯅꯤꯁꯤ ꯈꯦꯠꯅꯕ ꯂꯩꯕ꯭ꯔꯥ? ꯑꯅꯤꯁꯦ ꯑꯗꯨꯝꯕꯨꯗꯤ ꯈꯦꯠꯅꯩ ꯑꯗꯣ ꯀꯩꯀꯩ ꯈꯦꯠꯅꯕ ꯂꯩ? ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯗꯤ ꯑꯗꯨꯝ ꯀꯩꯁꯨꯝꯇ ꯈꯟꯗꯕꯤꯗ ꯑꯗꯨꯝ ꯀꯣꯏꯆꯠ ꯑꯗꯨꯝ ꯆꯨꯝꯅ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯣ ꯁꯤꯗꯗꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯅꯔꯛꯄ ꯈꯣꯠꯄꯒ ꯂꯩꯕꯒ ꯑꯗꯨꯒ ꯏꯁꯥꯁꯤ ꯍꯥꯏꯐꯦꯠ ꯏꯪꯕ ꯈꯣꯠꯄꯁꯨ ꯏꯀꯥꯏꯕꯁꯨ ꯑꯗꯨꯝ ꯈꯨꯆꯠꯕꯨꯗꯤ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯑꯗꯣ ꯈꯪꯗꯦ ꯈꯨꯗꯩ ꯁꯦꯠꯄꯁꯤꯁꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒꯗꯤ ꯊꯥꯏꯅ ꯍꯥꯟꯅꯗꯒꯤ ꯏꯄꯥ ꯏꯄꯨꯅ ꯁꯨꯝ ꯁꯦꯠꯅꯔꯝꯕꯅꯤ나 ꯑꯗꯣ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕꯗꯤ ꯐꯥꯎꯋꯦ ꯇꯧꯐꯝ ꯊꯣꯛꯏꯅ ꯈꯟꯕ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯑꯦꯅꯗꯤ ꯈꯜꯂꯦ ꯃꯁꯤ ꯃꯤꯡ ꯑꯝꯇ ꯑꯩꯒꯤ ꯃꯤꯡ ꯊꯣꯡꯒꯥꯝ ꯅꯦꯁꯜ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯈꯨꯗꯩ ꯁꯦꯠꯄꯁꯦ ꯁꯤ ꯊꯥꯃꯨꯛ ꯐꯥꯔꯦꯕ꯭ꯔꯥ ꯅꯣꯏꯅ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯅ ꯁꯦꯠꯂꯛꯏꯁꯦ? ꯑꯩꯁꯦ ꯉꯋꯥꯏ ꯁ꯭ꯀꯨꯜ ꯀꯥꯗꯦꯕ ꯑꯗꯣ ꯑꯩꯅ ꯁꯤ 2024ꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕꯅꯦꯕ ꯈꯨꯗꯩ ꯂꯩꯀꯥꯏꯁꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯈꯨꯗꯩ ꯁꯦꯠꯄꯁꯦ ꯀꯔꯤꯒꯤꯅꯣ ꯉꯍꯥꯟꯋꯥꯏ ꯀꯥꯔꯨꯗ꯭ꯔꯤꯁꯦ? ꯑꯩꯁꯦ ꯁꯥꯟꯅꯐꯝ ꯆꯠꯄ ꯑꯣꯀꯦ ꯑꯗꯨꯁꯨ ꯑꯩ ꯀꯣꯟꯅ ꯂꯥꯛꯆꯒꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯈꯨꯗꯩꯁꯦ ꯁꯦꯠꯄ ꯃꯇꯝꯗꯅꯦ ꯉꯁꯤ ꯑꯍꯥꯟꯕ ꯁꯦꯠꯂꯒ ꯂꯥꯛꯄꯅꯦ ꯍꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯀꯩ ꯐꯥꯎꯕ ꯂꯩ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕꯅ ꯀꯔꯤꯅꯣ ꯈꯦꯠꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯟꯅ ꯈꯣꯡꯒ꯭ꯔꯥꯎ ꯀꯩꯀꯩ ꯁꯦꯠꯂ ꯇꯧꯕꯗꯣ? ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯅ ꯏꯪꯕꯁꯦ ꯁꯤꯇꯪ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯕꯒꯤꯅ ꯈꯨꯗꯩ ꯁꯦꯠꯄꯁꯤꯗ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯈꯣꯡꯒ꯭ꯔꯥꯎꯒꯨꯝꯕ ꯁꯦꯠꯂꯗꯤ ꯑꯇꯣꯞꯄꯒꯨꯝꯕ ꯂꯩꯊꯣꯛꯄ ꯈꯣꯠꯄ ꯌꯥꯏ ꯑꯗꯨꯒ ꯈꯨꯗꯩ ꯁꯦꯠꯄ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯀꯜꯆꯔ ꯑꯣꯏꯕꯅꯤꯅꯀꯣ ꯁ꯭ꯀꯨꯜꯗꯁꯨ ꯀꯧꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ? ꯅꯦꯜꯁꯟ ꯅꯦꯜꯁꯟ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯩꯁꯤ ꯁꯦꯠꯄ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨल ꯑꯋꯥꯔꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯒꯤ ꯑꯋꯥꯔꯁꯤ ꯄꯦꯔꯣꯠ ꯂꯩꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯄꯦꯔꯣꯠ ꯂꯩꯊꯣꯛꯄꯒꯤ ꯆꯥꯡꯁꯤ ꯍꯟꯊꯩ ꯍꯥꯏꯕꯅꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯔꯛꯇꯅ ꯉꯁꯥꯏ ꯅꯦꯜꯁꯟꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯍꯥꯟꯅ 2024ꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯦꯠꯂꯒ ꯂꯥꯛꯄꯅꯦꯅ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯑꯇꯣꯞꯄ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯣꯏꯔꯨꯕꯒꯤ ꯋꯥ ꯑꯃ ꯄꯟꯕꯤꯕꯁꯦ ꯀꯔꯤ ꯇꯧꯕꯒꯤ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯣꯏꯔꯨꯕꯅꯣ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯨꯕꯁꯦ? ꯑꯩꯁꯦ ꯏꯚꯦꯟ ꯑꯆꯧꯕ ꯑꯃ ꯂꯥꯛꯄ ꯏꯚꯦꯟ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯛꯁꯟ ꯑꯃꯁꯨ ꯂꯩꯕ ꯄ꯭ꯔꯣ ꯐꯥꯏꯇꯔꯒꯤꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯎꯕꯁꯤꯗ ꯑꯩꯁꯦ ꯍꯟꯗꯛ ꯆꯍꯤ ꯁꯨꯗꯅ ꯑꯩꯁꯦ ꯑꯦꯃꯤꯆꯔ ꯌꯥꯎ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯩꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯟꯗꯔ ꯌꯥꯎꯔꯣ ꯍꯥꯏꯌꯦ ꯑꯟꯗꯔ ꯌꯥꯎꯕꯁꯤꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯇꯣꯔꯅꯥꯃꯦꯟ ꯆꯠꯄꯁꯤꯗ ꯃꯍꯥꯔꯥꯁꯇ꯭ꯔ ꯃꯆꯥ ꯑꯃ ꯇꯥꯏ ꯑꯗꯨ ꯃꯅꯥ ꯂꯧꯔꯛꯄ ꯂꯩꯕ ꯆꯠꯂꯨꯕ ꯑꯩꯁꯦ ꯂꯝ 3 ꯆꯠꯂꯦ ꯂꯝ ꯑꯍꯥꯟꯕꯅ
Kolkata am chale Mumbai amaga adagi Guwahati amga da 2023 da Kolkata am chale Mumbai goal lowe ꯑꯩꯈꯣꯏꯁꯨ ꯒꯣꯜ ꯂꯣꯏ ꯂꯧꯔꯦ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯀꯣ ꯂꯧꯕ ꯏꯚꯦꯟ ꯃꯃꯤꯡꯗꯨꯗꯤ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨ ꯅꯪ ꯁꯥꯟꯅꯕ ꯏꯚꯦꯟ MMAFI MMAFI ꯍꯥꯏꯁꯤ Mixed Martial Art Federation of India ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏ ꯈꯔꯁꯨ ꯑꯗꯨꯝ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯒꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯤꯔꯤꯕ ꯑꯁꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯁꯥꯍꯜꯂꯖꯤꯁ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ 10 ꯌꯨꯝꯁꯤ ꯀꯗꯥꯏꯗꯅꯣ ꯂꯤꯂꯣꯡ ꯍꯥꯏꯕ ꯑꯋꯥꯡ ꯂꯩꯀꯥꯏ ꯂꯤꯂꯣꯡ ꯍꯧꯔꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯅꯦꯜꯁꯟꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗꯪ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩꯁꯤ ꯁꯦꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯣ ꯀꯔꯤ ꯏꯁꯥꯗꯗꯤ ꯀꯔꯤ ꯐꯥꯎꯕꯤ ꯃꯁꯤ ꯏꯁꯥ ꯍꯧꯖꯤꯛꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯂꯥꯛꯄꯤꯕꯅꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯗꯣ ꯈꯨꯗꯩ ꯁꯦꯠꯄꯁꯦ ꯑꯁꯤꯗꯩꯗ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯀꯩ ꯊꯦꯡꯅꯩ ꯈꯨꯗꯩ ꯁꯦꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯂꯩꯇꯦ ꯈꯨꯗꯩ ꯁꯦꯠꯄꯁꯦ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛ ꯁꯦꯠꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯁꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯂꯥꯏꯔꯕ ꯑꯗꯨꯝ ꯑꯣꯏ ꯑꯗꯨꯅ ꯍꯥꯏꯗꯤ ꯀꯩꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯅ ꯁꯦꯠꯂꯛꯑꯒꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯦ ꯈꯔ ꯐꯒꯠꯀꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛ ꯁꯦꯠꯍꯟꯅꯤꯡꯉꯤ ꯁꯤ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯀꯣ ꯏꯖꯨꯀꯦꯁꯟꯅꯤ ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯦ ꯀ꯭ꯂꯥꯁꯔꯨꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯖꯒꯦ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯄꯣꯂꯣꯅꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯑꯩ ꯆꯥꯖꯤꯡ ꯀꯔꯥꯝꯗꯒꯤꯅꯤ ꯑꯗꯣ ꯑꯩ ꯀ꯭ꯂꯥꯁ 10 ꯇꯝꯖꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤꯃꯛ ꯁꯦꯠꯇ꯭ꯔꯃꯛꯁꯨ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯪ ꯁꯦꯠꯄꯁꯤꯗ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯁꯦꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯑꯣꯏꯕ ꯃꯁꯛ ꯇꯥꯛꯄꯅꯦ ꯁꯤꯗ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯅ ꯃꯣꯏꯅ ꯁꯦꯠꯂꯛꯄ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯅ ꯁꯦꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅꯁꯨ ꯁꯦꯠꯂꯛꯄ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯆꯥꯎꯈꯠꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯑꯣꯏꯕꯁꯤꯁꯨ ꯃꯣꯏꯅ ꯁꯦꯠꯂꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯆꯥꯎꯈꯠꯄ ꯄꯨꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯃꯣꯏꯅ ꯁꯦꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯗꯨꯒ ꯃꯣꯏꯅ ꯁꯦꯠꯂꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯐꯤꯖꯣꯜꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯁꯦꯠꯄ ꯅꯠꯇꯕꯤꯗ ꯏꯁꯥꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯑꯩ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯗꯤ ꯁꯤꯒꯨꯝꯕ ꯉꯥꯛꯄ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯁꯤꯒꯨꯝꯕ ꯐꯥꯎꯔꯍꯟꯅꯤꯡꯉꯦ ꯑꯗꯨꯅ ꯃꯣꯏꯅ ꯁꯦꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯋꯤ ꯁꯥꯔ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯈꯨꯗꯩꯁꯦ ꯃꯁꯤ ꯄꯨꯈꯠꯄ ꯌꯥꯒꯅꯤꯅ ꯈꯟꯕ꯭ꯔꯥ ꯌꯥꯒꯅꯤ ꯈꯜꯂꯦ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯄꯨꯈꯠꯂꯛꯑꯗꯤ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯀꯅꯤ ꯍꯥꯏꯖꯅꯤꯡꯉꯦ ꯁꯥꯔ ꯁꯨꯃꯥꯏꯅ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10ꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯁꯤꯗ ꯂꯥꯛꯆꯕꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯉꯥꯛꯇꯪ ꯑꯣꯖꯥꯒ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯁꯨ ꯂꯧꯖꯒꯦ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯏꯔꯦꯡꯕꯝ ꯃꯦꯝꯆꯥ ꯗꯦꯕꯤ ꯑꯩ ꯍꯧꯖꯤꯛ ꯁꯦꯅꯤꯌꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯁꯤꯚꯤꯛꯁ ꯏꯀꯣꯒꯤ ꯑꯣꯏꯅ ꯇꯥꯛꯆꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯍꯩꯔꯣꯏꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤ ꯎꯅꯖꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩ ꯁꯦꯠꯄꯒꯤ ꯈꯨꯗꯩꯅ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯇꯥꯖꯕꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯁꯤꯗ ꯂꯥꯛꯆꯔꯒ ꯍꯦꯛ ꯃꯤꯠꯅ ꯎꯕ ꯄꯥꯎꯗꯝ ꯑꯗꯣ ꯄꯤꯖꯅꯤꯡꯕꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯎꯅꯖꯔꯦ ꯑꯗꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯎꯅꯖꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩꯁꯤ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯅ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯔꯁ ꯇꯧꯔꯒ ꯃꯣꯏꯗ ꯁꯦꯠꯍꯟꯕ꯭ꯔꯥ ꯑꯅ ꯍꯪꯖꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯕꯣꯠ ꯂꯧꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯕꯤꯈꯤ ꯑꯗꯣ ꯕꯣꯠ ꯈꯨꯗꯩ ꯁꯦꯠꯅꯤꯡꯕ ꯃꯤꯅ ꯌꯥꯝꯕꯗꯒꯤ ꯈꯨꯗꯩ ꯑꯁꯤ ꯁꯦꯠꯈꯤꯕꯅꯤ ꯍꯥꯏꯗꯅ ꯑꯣꯖꯥ ꯃꯁꯤ ꯑꯣꯖꯥ ꯍꯣꯏꯅ ꯈꯨꯗꯩ ꯁꯤꯒꯨꯝꯕ ꯁꯦꯠꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯥ ꯍꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤ ꯍꯥꯏꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯒꯅꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯈꯟꯕꯤꯈꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟꯅ ꯗꯤꯁꯀꯁꯟ ꯇꯧꯈꯤꯕ ꯗꯤꯕꯦꯠ ꯇꯧꯅꯈꯤꯕ ꯑꯗꯨꯝꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯑꯣꯖꯥ ꯊꯣꯏꯗꯣꯛꯄ ꯂꯩꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯣꯏꯅ ꯍꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯗꯩ ꯐꯅꯦꯛ ꯁꯦꯠꯄ ꯍꯥꯏꯕꯁꯦ ꯏꯚꯟ ꯑꯉꯥꯡ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯅ ꯃꯣꯏꯅ ꯁꯦꯠꯂꯤꯕꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯗꯤ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯍꯟꯖꯕꯁꯦ ꯀꯨꯏꯔꯛꯑꯦ ꯑꯗꯨꯅ ꯃꯈꯣꯏꯗꯁꯨ ꯑꯗꯨꯝ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯗ꯭ꯔꯦꯁꯁꯦ ꯀꯤꯞ ꯑꯞ ꯇꯧꯔꯒ ꯉꯥꯛꯑꯒ ꯊꯝꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯕ ꯄꯣꯠ ꯑꯃꯅꯦꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯅ ꯍꯧꯗꯣꯔꯛꯄꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩꯌꯦ ꯊꯣꯏꯗꯣꯛꯄ ꯑꯗꯨꯗ ꯑꯥꯔꯒꯨꯃꯦꯟ ꯊꯣꯏꯗꯣꯛꯅ ꯇꯧꯅꯖꯕ ꯂꯩꯖꯈꯤꯗꯦ
ꯍꯣꯏ ꯑꯗꯣ ꯃꯐꯝꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯑꯣꯖꯥ ꯍꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯤꯇꯪ ꯁꯤꯡꯅꯕ ꯆꯦꯂꯦꯟꯖꯤꯡ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ ꯊꯦꯡꯅꯈꯤꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯅꯈꯤꯕ ꯂꯩꯔꯒꯅ ꯀꯃꯥꯏꯅ ꯃꯁꯤ ꯁꯣꯜꯕ ꯇꯧꯈꯤꯕꯒꯤ ꯃꯑꯣꯡꯁꯤ ꯂꯩꯒꯦ ꯑꯩꯈꯣꯏ ꯚꯣꯠ ꯇꯧꯅꯒꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯩꯕꯗꯒꯤ ꯍꯪꯖꯔꯛꯄꯅꯤ ꯊꯣꯏꯗꯣꯛꯄ ꯑꯉꯥꯡ ꯈꯔ ꯑꯗꯨꯝ ꯁꯦꯠꯅꯤꯡꯉꯒꯁꯨ ꯁꯦꯠꯂꯦ ꯁꯦꯠꯅꯤꯡꯗ꯭ꯔꯒꯁꯨ ꯁꯦꯠꯇ꯭ꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯐꯣꯔꯁꯄꯨꯗꯤ ꯇꯧꯖꯔꯨꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯝ ꯃꯈꯣꯏꯗꯁꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇꯧꯔꯕꯅꯤꯅ ꯏꯚꯟ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯒ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯅ ꯊꯝꯃꯤꯕꯁꯤ ꯀ꯭ꯂꯥꯁ 9 to 12 ꯍꯥꯏꯖꯕꯅꯦ ꯑꯗꯨꯕꯨ 6ꯀꯤ ꯑꯉꯥꯡꯁꯤꯡꯅ ꯄꯤꯁꯛ ꯄꯤꯛꯅ ꯈꯨꯗꯩ ꯁꯦꯠꯂꯒ ꯂꯩꯔꯝꯕꯗ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯕ ꯑꯩꯒ ꯐꯣꯇꯣ ꯅꯝꯃꯒ ꯑꯩ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯕꯅꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯅ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯈꯨꯗꯩ ꯁꯦꯠꯄꯁꯨ ꯎꯏ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗꯁꯨ ꯈꯔ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯁꯦꯠꯄꯗꯤ ꯃꯣꯏꯗ ꯈꯤꯇꯪ ꯑꯣꯏ ꯆꯥꯕꯒꯨꯝꯕ ꯑꯗꯨꯝꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯦꯠꯄ ꯍꯧꯔꯛꯑꯒꯗꯤ ꯃꯣꯏꯗ ꯍꯦꯟꯅ ꯈꯨꯠꯂꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯠꯄꯨ ꯅꯨꯡꯁꯤꯖꯕꯒꯤ ꯆꯥꯡꯁꯤ ꯃꯁꯤ ꯍꯦꯟꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯝꯕꯁꯨ ꯈꯟꯖꯩ ꯑꯣꯖꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯄꯥꯟꯒꯤ ꯐꯨꯔꯤꯠ ꯈꯪꯗꯦ ꯈꯪꯒ꯭ꯔꯥꯎ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯄꯤꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯨꯗꯩ ꯄꯤꯅꯔꯝꯃꯤꯕ ꯂꯨꯒꯨꯟ ꯄꯤꯅꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯎꯔꯤꯛ ꯄꯤꯅꯔꯝꯃꯤꯕ ꯀꯜꯆꯔ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯂꯩꯖꯔꯝꯃꯦꯕ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯍꯥꯏꯕꯗꯤ ꯂꯣꯏꯅꯃꯛ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯅꯠꯇꯕꯅꯤna ꯏꯀꯣꯅꯣꯃꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤꯁꯨ ꯆꯥꯎꯈꯠꯂꯒꯅꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗꯁꯨ ꯊꯣꯏꯗꯣꯛꯅ ꯁꯣꯛꯑꯔꯣꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯟꯅꯦꯁꯦꯁꯔꯤꯗ ꯗꯔꯀꯥꯔ ꯂꯩꯇꯕ ꯄꯣꯠꯅꯦꯅ ꯑꯩꯅ ꯂꯧꯖꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯈꯣꯏꯗ ꯇꯝꯕꯤꯈ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯃꯈꯣꯏꯗ ꯈꯨꯗꯩ ꯑꯃ ꯄꯤꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯕꯩ ꯄꯤꯔꯛꯏꯅꯣ ꯁꯤ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯁꯤꯒꯤ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯕ ꯄꯣꯠ ꯑꯃꯅꯦꯅ ꯃꯈꯣꯏꯗ ꯂꯧꯔꯛꯀꯗꯕꯗꯣ ꯃꯗꯨꯒꯨꯝꯕꯁꯨ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯃꯥꯡꯁꯤꯜꯂꯛꯂꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯜꯆꯔ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯉꯥꯛꯑꯒ ꯊꯝꯖꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯁ꯭ꯀꯨꯜꯗꯒꯤ ꯑꯣꯖꯥ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯑꯇꯣꯞꯄ ꯗ꯭ꯔꯦꯁ ꯑꯝꯇ ꯁꯦꯠꯆꯗꯦ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯗꯨꯒ ꯍꯥꯞ ꯁꯥꯔꯤ ꯁꯦꯠꯂꯒ ꯑꯗꯨꯝ ꯂꯥꯛꯆꯔꯤꯀꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯁꯜꯋꯥꯔ ꯁꯦꯠꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯦꯠꯂꯨꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗꯗꯤ ꯑꯩ ꯁꯦꯠꯆꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯉꯥꯛꯑꯒ ꯑꯗꯨꯝ ꯊꯝꯃꯦꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯁꯨ ꯃꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯉꯥꯛꯅꯕꯒꯤ ꯑꯩꯈꯣꯏꯗ ꯊꯝꯃꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯃꯛꯇꯗ ꯂꯨꯍꯣꯡꯕꯃꯛꯇꯗ ꯑꯩꯈꯣꯏꯅ ꯄꯥꯏꯖꯃꯥꯟ ꯀꯨꯔꯇꯥ ꯁꯦꯠꯆꯤꯜꯂꯤꯕ ꯃꯣꯏꯗ ꯐꯩꯖꯣꯝꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯁꯦꯠꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯄꯣꯠ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯀꯅꯃꯤꯒꯤ ꯋꯥꯗ ꯅꯠꯇꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯅ ꯃꯁꯤ ꯌꯣꯛꯈꯠꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕꯅꯤ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯀ꯭ꯂꯥꯁꯁꯤꯗ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯁꯨꯝꯕ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯃꯛꯇꯗ ꯈꯨꯗꯩꯅ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯥꯏ ꯋꯤꯠꯅꯦꯁ ꯑꯣꯏꯖꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯣꯖꯥꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯈꯤꯇꯪ ꯂꯧꯖꯕ ꯑꯣꯏꯅ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯈꯨꯗꯩ ꯁꯦꯠꯄꯒꯤ ꯁꯤꯒꯨꯝꯂꯕ ꯌꯨꯅꯤꯐꯣꯔꯝ ꯈꯨꯗꯩꯅ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯍꯟꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯕꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯍꯥꯟꯕꯗ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯅꯨꯡꯇꯤꯒꯤ ꯁꯦꯠꯄ ꯅꯠꯇꯦ ꯏꯔꯥꯏ ꯅꯨꯃꯤꯠꯀ ꯊꯥꯡꯖ ꯅꯨꯃꯤꯠꯀꯁꯦ ꯃꯁꯤ ꯁꯦꯠꯁꯦ ꯍꯥꯏꯅ ꯉꯥꯡꯅꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗꯩꯗ ꯏꯔꯥꯏ ꯅꯨꯃꯤꯠꯀ ꯊꯥꯡꯖ ꯅꯨꯃꯤꯠꯀꯁꯦ ꯁ꯭ꯀꯨꯜ ꯁꯦꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯁꯦ ꯍꯦꯛ ꯇꯧꯒꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯄꯨꯡꯈꯥꯏ ꯑꯃ ꯑꯣꯏꯔꯁꯨ ꯄꯨꯡ ꯑꯃ ꯑꯣꯏꯔꯁꯨ ꯀꯣ ꯑꯋꯥꯔꯗ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯈꯜꯁꯦ ꯑꯃ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯌꯥꯝ ꯀꯟꯅ ꯁꯥꯇ꯭ꯔꯁꯤꯡꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯃꯛ ꯇꯥꯏꯠ ꯑꯞ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯕꯛꯁꯦ ꯑꯃ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯕꯁꯦ ꯈꯜꯂꯛꯄꯁꯦ ꯋꯥꯈꯜ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯀꯨꯏꯔꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯁꯦꯞꯇꯦꯝꯕꯔ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯃꯆꯨ ꯃꯥꯟꯅꯕ ꯈꯨꯗꯩ ꯁꯦꯠꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯔꯤꯗ ꯂꯥꯎꯊꯣꯛꯑꯀꯥꯟꯗ ꯃꯁꯤ ꯁꯦꯠꯄ ꯍꯧꯋꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯑꯦꯟꯊꯨꯁꯤꯌꯥꯖꯝꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯨꯗꯩꯁꯤ ꯁꯦꯠꯄ ꯍꯧꯋꯤ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯑꯣꯏꯅ ꯏꯔꯥꯏ ꯅꯨꯃꯤꯠꯀ ꯊꯥꯡꯖ ꯅꯨꯃꯤꯠꯀ ꯁꯦꯠꯄꯁꯤꯗꯤ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯅꯨꯃꯤꯠ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯦꯟꯗ꯭ꯔꯒꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯔꯥꯃꯦꯁꯣꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯕꯨ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ ꯑꯣꯏꯅ ꯃꯣꯇꯤꯚꯦꯇꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯃꯈꯣꯏ ꯑꯅꯤꯅ
ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯒꯦꯁ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯗ ꯂꯦꯡꯁꯟꯕꯤꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯈꯨꯗꯩ ꯁꯦꯠꯄꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯏꯅꯣꯒ꯭ꯔꯦꯁꯟꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯁꯨꯃꯥꯏꯅ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ ꯀꯌꯥꯅꯣ 24ꯗ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯐꯪꯁꯟ ꯑꯃ ꯍꯥꯏꯗꯤ ꯑꯆꯧꯕ ꯐꯪꯁꯟ ꯍꯥꯏꯕꯗ ꯏꯆꯝ ꯆꯝꯖꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯐꯪꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯦꯁꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯉꯁꯥꯏꯒꯤ ꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡꯁꯤꯁꯨ ꯈꯨꯗꯩ ꯁꯦꯠꯂꯒ ꯑꯗꯨꯝ ꯂꯥꯛꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯛꯏ ꯈꯨꯗꯩ ꯁꯦꯠꯂꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯦꯠꯂꯒ ꯂꯥꯛꯏ ꯃꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯈꯨꯗꯩ ꯁꯦꯠꯄꯁꯦ ꯃꯗꯨꯒꯤꯗꯒꯤ ꯍꯧꯅ ꯏꯔꯥꯏ ꯑꯃꯁꯨꯡ ꯊꯥꯡꯖꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯍꯣꯏ ꯌꯥꯗꯕꯗꯒꯤ ꯀꯣ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯕꯅꯤ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯁꯨꯃꯥꯏꯅ ꯆꯠꯂꯨꯕꯗ ꯌꯥꯗꯅ ꯑꯩ ꯁꯦꯠꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯀꯩꯗꯧꯕꯒꯨꯝꯕꯗꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯋꯤꯂꯤꯡꯂꯤ ꯑꯩꯈꯣꯏ ꯁꯤꯗꯩ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯅꯠꯇꯕ ꯑꯩꯒꯤ ꯒꯥꯔꯤꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯗꯩꯁꯦ ꯁꯦꯠꯂꯒ ꯂꯥꯛꯑꯕꯅꯤ ꯈꯨꯗꯩ ꯃꯆꯥ ꯒꯥꯔꯤ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯒꯥꯔꯤ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯁꯦ ꯈꯨꯗꯩ ꯁꯦꯠꯂꯒ ꯅꯥꯟꯅ ꯁꯦꯠꯂꯒ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯗꯩ ꯁꯦꯠꯄꯁꯤꯗ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯈꯨꯗꯩ ꯁꯦꯠꯂꯒ ꯂꯩꯕꯥꯛ ꯉꯥꯛꯂꯛꯄꯅꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯂꯥꯏꯔꯤꯛ ꯏꯔꯛꯄꯅꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯛꯄꯅꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯁꯥꯁꯣꯟ ꯄꯥꯏꯔꯛꯄꯅꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯡꯊꯣꯔꯛꯄꯅꯤ ꯈꯪꯒꯥꯎ ꯁꯦꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯅ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯔꯤꯚꯥꯏꯕꯦꯜꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩ ꯁꯦꯠꯄ ꯍꯥꯏꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕꯗꯤ ꯃꯁꯤ ꯌꯥꯝꯅ ꯑꯣꯠ ꯑꯣꯏꯕ꯭ꯔꯥ ꯀꯥꯏꯅ ꯁꯨꯝ ꯃꯌꯥꯝꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝ ꯇꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯀꯔꯤꯗ ꯌꯥꯝ ꯇꯣꯏꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯊꯧꯗꯣꯛꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯁꯣꯏꯅ ꯈꯪꯉꯝꯒꯅꯤ ꯁ꯭ꯀꯣꯇꯤꯁ ꯃꯆꯥꯅ ꯉꯁꯥꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯐꯪꯁꯟ ꯑꯃ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯐꯪꯁꯟ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯈꯪꯒꯥꯎ ꯁꯦꯠꯂꯣꯏ ꯃꯈꯣꯏꯒꯤ ꯁ꯭ꯀꯔꯠ ꯁ꯭ꯀꯣꯇꯤꯁꯅ ꯁꯦꯠꯄ ꯑꯥꯏꯔꯤꯁꯅ ꯁꯦꯠꯄ ꯁ꯭ꯀꯔꯠꯁꯦ ꯃꯁꯤ ꯑꯗꯨꯝ ꯁꯦꯠꯀꯅꯤ ꯁꯦꯠꯂꯤꯕ ꯁ꯭ꯀꯔꯠꯁꯤ ꯃꯈꯣꯏꯅꯁꯨ ꯍꯧꯗꯣꯛꯄꯅꯤ ꯑꯗꯨꯒ ꯁ꯭ꯀꯔꯠ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯄꯦꯇꯔꯟꯁꯨ ꯈꯥꯏꯔꯛꯀꯗꯣꯏꯅꯤ ꯄꯦꯇꯔꯟ ꯍꯥꯏꯗꯤ ꯑꯉꯥꯡꯕꯒ ꯑꯁꯪꯕꯒ ꯍꯪꯒꯥꯝꯄꯥꯟꯒꯅ ꯁꯤꯒꯤ ꯁꯥꯒꯩꯁꯤꯒꯤ ꯂꯥꯛꯄ ꯁꯤꯒꯤꯅ ꯁꯤ ꯂꯥꯛꯄ ꯁꯤꯒꯤꯅ ꯁꯤ ꯂꯥꯡꯕ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯒꯩ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯦꯠꯂꯛꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯚꯨꯇꯥꯟ ꯍꯥꯏꯕ ꯂꯝꯗꯝꯁꯤꯗꯩꯗ ꯚꯨꯇꯥꯟꯒꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯗꯤꯒꯅꯤꯇꯔꯤꯁ ꯃꯌꯥꯝ ꯅꯠꯇ꯭ꯔꯒ ꯗꯤꯄ꯭ꯂꯣꯃꯦꯠꯁ ꯃꯌꯥꯝ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯗꯦꯂꯤꯒꯦꯠꯁ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯅꯥꯔꯒꯨꯝꯕ ꯀꯟꯐꯔꯦꯟꯁꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯈꯪꯒꯥꯎ ꯁꯦꯠꯇꯕꯅꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯎꯟ ꯃꯥꯟꯕ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯁꯦꯠꯄꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯔꯥꯞꯄꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯈꯥ ꯚꯥꯔꯠ ꯂꯣꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨꯝ ꯁꯦꯠꯄꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕꯗ ꯈꯨꯗꯩ ꯁꯦꯠꯄ ꯍꯧꯕꯁꯦ ꯃꯁꯤ ꯅꯕꯦꯝꯕꯔꯒꯤ 24ꯅꯤ ꯍꯥꯏꯕꯗꯤ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗꯨ ꯀꯔꯝꯕ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 24 ꯌꯦꯁ ꯃꯁꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯍꯧꯈꯤꯕꯁꯦ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 24 ꯑꯩꯈꯣꯏꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯀꯣ 2023 ꯃꯁꯤꯗꯩꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯁꯤꯁꯦ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯑꯣꯏꯅ ꯐ꯭ꯔꯥꯏꯗꯦ ꯑꯃꯁꯨꯡ ꯁꯦꯇꯔꯗꯦꯗ ꯁꯦꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯧꯈꯤꯕꯅꯤ ꯑꯣꯖꯥ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡ ꯈꯔꯁꯤꯡ ꯎꯅꯖꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯑꯩꯈꯣꯏ ꯎꯅꯖꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨꯒ ꯑꯇꯣꯞꯄꯁꯨ ꯈꯔ ꯌꯥꯎꯕꯒꯤ ꯄꯣꯠꯁꯨ ꯂꯩꯖꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯗꯩꯁꯦ ꯃꯩꯇꯩꯒꯤ ꯈꯨꯗꯩ ꯑꯣꯏꯅ ꯁꯦꯠꯍꯟꯕꯤꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯅꯥꯠꯀꯤ ꯐꯤꯖꯣꯜ ꯑꯣꯏꯅ ꯁꯦꯠꯍꯟꯕꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯂ ꯁꯤꯃꯇꯪꯒ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯀꯕꯨꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤ ꯁꯨꯝ ꯐꯥꯛꯀꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯁꯨ ꯈꯨꯗꯩ ꯑꯗꯨꯃꯛ ꯁꯦꯠꯂꯝꯃꯤ ꯀꯕꯨꯏꯒ ꯑꯩꯈꯣꯏꯒ ꯈꯨꯗꯩ ꯁꯦꯠꯄ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯃꯔꯤꯡꯒ ꯑꯩꯈꯣꯏꯒ ꯈꯨꯗꯩ ꯁꯦꯠꯄ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯗꯕꯨ ꯃꯍꯥꯛꯀꯤ ꯁꯥꯒꯩꯒꯤ ꯐꯤꯖꯣꯜ ꯈꯥꯏꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯃꯔꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩ ꯍꯥꯏꯗꯅ ꯇꯣꯉꯥꯟꯅ ꯂꯩꯈꯤꯗꯦ ꯀꯕꯨꯏꯒꯤ ꯈꯨꯗꯩ ꯍꯥꯏꯗꯅ ꯇꯣꯉꯥꯟꯅ ꯂꯩꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯁꯥꯕ ꯈꯪꯗꯦ ꯃꯔꯤꯡꯅ ꯁꯥꯕ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯈꯨꯗꯩꯁꯤꯡꯁꯦ ꯃꯁꯦ ꯀꯅꯥꯅ ꯁꯥꯕꯅꯣ ꯍꯥꯏꯕꯁꯦ ꯀꯕꯨꯏ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯔꯤꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯣ ꯇꯥꯡꯈꯨꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯃꯁꯤ ꯃꯥꯔꯀꯦꯠꯇ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠꯁꯦ ꯀꯅꯥꯅ ꯁꯥꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯅꯠꯇꯦ
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯕꯗ ꯃꯩꯇꯩ ꯈꯨꯗꯩ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯁꯨ ꯑꯔꯥꯟꯕ ꯑꯃꯈꯛꯅꯦꯅ ꯑꯔꯥꯟꯕ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯖꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯈꯨꯗꯩ ꯁꯦꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯇ꯭ꯔꯥꯏꯕꯈꯩꯁꯦ ꯃꯁꯤ ꯑꯌꯥꯝꯕꯅ ꯈꯨꯗꯩ ꯂꯣꯏꯅ ꯁꯦꯠꯄꯅꯤ ꯋꯥꯟ ꯋꯦ ꯑꯣꯔ ꯑꯗꯔ ꯃꯥꯒꯤ ꯁꯦꯠꯄꯒꯤ ꯃꯑꯣꯡ ꯀꯔꯤ ꯀꯔꯥꯗꯨ ꯈꯦꯠꯅꯔꯝꯕ ꯌꯥꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯒ꯭ꯔꯤ ꯇꯥꯈꯠꯂꯒ ꯁꯦꯠꯂꯝꯕ ꯌꯥꯏ ꯑꯃꯅ ꯈꯨꯗꯩ ꯈꯔ ꯁꯥꯡꯂꯞꯅ ꯁꯦꯠꯂꯝꯕ ꯌꯥꯏ ꯑꯃꯅ ꯅꯥꯃꯩ ꯍꯥꯞꯄꯝꯕ ꯌꯥꯏ ꯑꯃꯅ ꯍꯥꯞꯄꯝꯗꯕ ꯌꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯨꯁꯂꯤꯝ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯌꯥꯎꯏ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕꯅꯤ ꯍꯥꯏꯗꯅ ꯐꯩꯖꯣꯝꯗ ꯇꯥꯁꯜꯂꯒ ꯐꯩꯖꯣꯝꯗ ꯑꯩꯈꯣꯏ ꯀꯣꯏꯁꯤꯜꯂꯀꯥꯟꯗ ꯁꯥꯎꯠ ꯏꯟꯗꯤꯌꯟꯁꯤꯡꯅ ꯁꯦꯠꯄꯗꯣ ꯃꯗꯨ ꯃꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯀꯜꯆꯔꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯁꯥꯇ꯭ꯔꯁꯤꯡꯁꯤꯁꯨ ꯐꯩꯖꯣꯝ ꯇꯥꯁꯜꯂꯒ ꯑꯗꯨꯃꯛ ꯁꯦꯠꯂꯛꯏ ꯅꯥꯃꯩ ꯍꯥꯞꯇꯅ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯔꯤꯡꯁꯤꯡꯁꯤꯁꯨ ꯃꯩꯇꯩ ꯈꯨꯗꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯈꯨꯗꯩ ꯍꯥꯏꯅꯔꯤꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯁꯦꯠꯂꯤ ꯀꯕꯨꯏꯁꯨ ꯑꯗꯨꯝ ꯁꯦꯠꯂꯤ ꯍꯥꯏꯔꯤꯕ ꯈꯨꯗꯩꯁꯤꯡꯁꯦ ꯃꯁꯤ ꯑꯩ ꯃꯔꯤꯡꯅꯤ ꯍꯥꯏꯗꯅ ꯃꯔꯤꯡꯒꯤ ꯃꯆꯨ ꯑꯃ ꯂꯩꯇꯕꯅꯤꯅ ꯈꯨꯗꯩ ꯃꯑꯣꯡ ꯑꯃ ꯂꯩꯇꯕꯅꯤꯅ ꯑꯩ ꯀꯕꯨꯏꯅꯤ ꯍꯥꯏꯅ ꯀꯕꯨꯏ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕꯅꯤ나 ꯆꯞ ꯃꯥꯟꯅꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯠꯀꯠꯂꯛꯂꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄꯁꯤꯡꯁꯨ ꯁꯦꯠꯀꯠꯂꯛꯑꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯠꯀꯠꯂꯛꯑꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯨꯝꯊꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯀꯔꯤꯒꯨꯝꯕ ꯑꯦꯊ꯭ꯂꯦꯇꯤꯛ ꯀꯩꯅꯣ ꯑꯃꯒꯗ ꯈꯨꯗꯩ ꯁꯦꯠꯂꯒ ꯃꯗꯨꯒꯤꯗꯣ ꯁꯥꯟꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯕꯣꯛꯁꯤꯡꯒꯤ ꯈꯨꯗꯩ ꯁꯦꯠꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯑꯣꯏꯕ ꯀꯣ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯑꯦꯇꯥꯌꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯄꯨꯈꯠꯂꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯈꯨꯗꯩꯁꯤꯗꯩꯗ ꯐꯩꯖꯣꯝꯒꯤ ꯃꯍꯨꯠꯇ ꯈꯨꯗꯩ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯈꯨꯗꯩ ꯃꯆꯨ ꯐꯖꯕ ꯑꯃꯒ ꯀꯣ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯦꯠꯂꯒ ꯆꯠꯄꯁꯦ ꯐꯩꯖꯣꯝꯗꯩ ꯀꯔꯤ ꯇꯥꯔꯨꯗꯒꯦꯅꯦ ꯑꯣꯖꯥ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯈꯨꯗꯩ ꯁꯦꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯁꯤꯁꯇꯦꯝꯁꯦ ꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯪꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤ ꯑꯃ ꯄꯨꯊꯣꯛꯄꯒꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯣꯖꯥ ꯍꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯏꯁꯥꯃꯛ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯁꯔꯚꯦ ꯑꯃ ꯁꯨꯝ ꯇꯧꯖꯕ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩꯁꯦ ꯈꯨꯗꯩ ꯃꯇꯦꯛ ꯈꯨꯗꯩ ꯃꯄꯨꯝ ꯍꯥꯏꯕꯁꯦ ꯈꯨꯗꯩ ꯃꯄꯨꯝꯁꯦ ꯌꯣꯟꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯃꯍꯥꯛꯀꯤ ꯃꯥꯔꯀꯦꯠꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯈꯨꯗꯩꯁꯤꯃꯗꯤ ꯑꯗꯨꯝ ꯂꯩꯅꯔꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝꯗꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟꯒꯤ ꯃꯇꯝꯗ ꯀꯔꯤꯗ ꯈꯨꯗꯩꯁꯦ ꯑꯗꯨꯝ ꯁꯦꯠꯂꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥꯗꯕꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯥꯝꯇꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯁꯦꯠꯆꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏꯅ ꯈꯨꯗꯩꯁꯦ ꯆꯦꯟꯖ ꯇꯧꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯦꯠꯄ ꯍꯧꯕꯁꯤꯅ ꯑꯩꯒꯤ ꯁ꯭ꯀꯨꯜꯁꯤꯗꯩꯗ ꯁꯥꯇ꯭ꯔ 50 ꯂꯩꯔꯦꯅ ꯈꯜꯂꯁꯤ ꯁꯥꯇ꯭ꯔ 50ꯁꯤ ꯈꯨꯗꯩꯁꯦ ꯃꯟꯁꯤꯜꯂꯛꯄ ꯌꯥꯏ ꯀꯣ ꯃꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯇꯣꯞꯄ ꯈꯨꯗꯩ ꯑꯃ ꯏꯃꯥ ꯕꯕꯥ ꯈꯨꯗꯩꯁꯦ ꯂꯩꯕꯤꯌꯨ ꯏꯃꯥ ꯄꯥꯕꯨꯡ ꯄꯥꯕ ꯈꯨꯗꯩꯁꯦ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯩꯊꯦꯜꯗꯒꯤ ꯆꯠꯂꯨꯕ ꯃꯇꯝꯗ ꯈꯨꯗꯩꯁꯦ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯀꯨꯜꯁꯤꯗꯩꯗ ꯉꯁꯤ ꯁ꯭ꯀꯨꯜ 10ꯗꯪ ꯀꯩꯅꯣ ꯇꯧꯁꯤ ꯌꯦꯡꯁꯤ ꯇꯣꯉꯥꯟꯕ ꯃꯆꯨꯒꯤ ꯇꯣꯉꯥꯟꯕ ꯃꯥꯏ ꯁ꯭ꯀꯨꯜꯗꯨꯒꯤ ꯀꯂꯔ ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯊꯝꯃꯒꯁꯨ ꯃꯁꯤꯒꯤꯁꯦ ꯀꯩꯊꯦꯜꯁꯤꯗꯩꯗ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯁꯥꯕꯤꯌꯨ ꯑꯗꯥ ꯁꯥꯕꯤꯌු ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯛꯄ ꯃꯇꯝꯗ ꯈꯨꯗꯩꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯂꯁꯤꯡꯅ ꯁꯥꯕ ꯀꯇꯟꯒꯤ ꯈꯨꯗꯩꯁꯤ ꯈꯛꯇ ꯅꯠꯇꯅ ꯁꯥꯝꯇꯨꯒꯤ ꯈꯨꯗꯩꯗꯤ ꯀꯩꯗꯧꯕꯩ ꯁꯥꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯑꯍꯥꯟꯕꯗ ꯑꯃꯨꯛꯇꯪ ꯍꯪꯖꯒꯦ ꯁꯥꯝꯇꯨꯒꯤ ꯂꯪꯒꯤ ꯈꯨꯗꯩ ꯀꯣ ꯅꯨꯄꯤꯒꯤꯗꯤ ꯁꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯝꯇꯨ ꯂꯪꯒꯤ ꯈꯨꯗꯩ ꯁꯥꯝꯇꯨ ꯂꯪꯒꯤ ꯐꯅꯦꯛꯇꯤ ꯀꯩꯊꯦꯜꯗ ꯐꯪꯉꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯇꯟꯒꯤ ꯐꯅꯦꯛꯇꯤ ꯀꯩꯊꯦꯜꯗ ꯐꯪꯉꯦ ꯍꯥꯏꯕ ꯑꯗꯣ ꯁꯥꯝꯇꯨ ꯂꯪꯒꯤ ꯀꯩꯅꯣꯗꯤ ꯈꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯐꯪꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛꯁꯨ ꯌꯦꯡꯁꯤ ꯀꯩꯅꯣꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥꯁꯤꯡꯁꯤꯁꯨ ꯁ꯭ꯀꯨꯜ ꯑꯃꯃꯝꯗ ꯂꯩꯔꯤꯕꯁꯦ ꯑꯣꯖꯥ ꯔꯥꯎꯟ ꯑꯕꯥꯎꯠ 60-70ꯒꯤ ꯆꯥꯡꯗ ꯑꯦꯚꯔꯦꯖꯇ ꯂꯩꯅꯩ ꯃꯁꯤ ꯃꯅꯨꯡꯗ ꯑꯣꯖꯥ ꯁ꯭ꯇꯥꯐꯁꯦ ꯅꯨꯄꯥꯈꯩꯁꯦ ꯔꯥꯎꯟ ꯑꯕꯥꯎꯠ 30 ꯃꯨꯛꯇꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯦ ꯃꯈꯣꯏ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗꯒꯤ ꯁꯨꯝ ꯗꯤꯃꯥꯟ ꯂꯩꯔꯛꯄ ꯇꯥꯔꯛꯑꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯀꯜꯆꯔꯁꯤꯅ ꯄꯥꯛ ꯁꯟꯅ ꯁꯨꯝ ꯁꯟꯗꯣꯛꯈꯤꯕ ꯇꯥꯔꯛꯑꯕ ꯑꯗꯣ ꯈꯨꯗꯩ ꯃꯑꯣꯡ ꯁꯦꯝꯗꯣꯛꯑꯒꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕꯁꯤꯗꯤ ꯊꯑꯣꯏꯅ ꯁꯤꯡꯉꯒ ꯁꯦꯠꯆꯕꯅꯤ ꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯃꯁꯨꯃꯥꯏꯅ ꯂꯩꯔꯛꯄ ꯇꯥꯔꯛꯑꯒꯗꯤ ꯑꯆꯧꯕ ꯀꯩꯅꯣ ꯃꯥꯔꯀꯦꯠ ꯏꯝꯄꯦꯛ ꯑꯃ ꯑꯩꯈꯣꯏ ꯄꯤꯔꯛꯀꯗꯣꯏꯅꯤ ꯃꯁꯤꯅ ꯍꯦꯟꯂꯨꯝ ꯑꯃꯁꯨꯡ ꯀꯩꯅꯣꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯏꯌꯣꯡ ꯐꯤꯒꯤ ꯊꯕꯛꯁꯤꯗꯩꯗ ꯍꯥꯟꯅ ꯑꯣꯔꯗꯔ ꯐꯪꯉꯝꯗꯕ ꯃꯌꯥꯝ ꯑꯣꯔꯗꯔ ꯑꯅꯧꯕ ꯐꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯩꯇꯩꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯃꯑꯣꯡꯒꯤ ꯐꯤꯌꯥꯟꯒ ꯈꯨꯗꯩꯁꯤꯒ ꯗꯤꯃꯥꯟꯁꯦ ꯀꯩꯊꯦꯜꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯦ ꯆꯥꯎꯔꯥꯛꯅ ꯃꯁꯤꯡ ꯄꯥꯕꯤꯔꯣ ꯀꯣ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯦ 30ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯥꯜꯂꯤ ꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀ꯭ꯂꯥꯁ 6ꯇꯒꯤꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗꯒꯤ ꯍꯥꯟꯅ ꯌꯦꯡꯕ ꯃꯇꯝꯗ
masi satra se aduki matik yam kre ko haiba satra singsina asmaina koina tapna influence tawba ngamjaragadi masi adu afaba mongani ko force tawbudi sungai ro kanagum amada ngasi yengu school singda akoi even private school singda bawpa nupi macha singa se phanek setlaga tailoi pulabani masi su achauba ahongba makhakne hana lawjaningi masi setkiba matamda matamdi sangkhibra sangdabra habadi mayam akoi dum nainabiro ado khudei setpa su admai tawdana akoi na hodoi base masi da matam sangani sangaro habse yama bada mana maximum akoi na phajana khona jarabadi akoi na sum mathang wakhan afaba wakhan loninga loinana positive mindset amaga loinana masi khona birabadi why not akoi kaidobai ngamoi toino higher secondary school zingi akoi ahanba uniform setpa school ama akoi leire haibna Lilong higher secondary school je khudei ahanba oina Manipur da khudei na uniform oire haiba pawsi tajabadagi ojagi campus sida akoi laksabani ojagi ming amadi ojagi designation amtang haibi yang nungai ngasi image gi ko image tv na smai tawdana Eikhoigi culture gi oiba physics saksa sina ba hoba hanba high secondary gi thakta sumba hobagi damakta coverage tawbi bela pipi damakta hamata yamna nungai ba phunuk-sari aduga ai isage ming Dr. N Santa Singh aduga principal oina lejabani school sida oza masi akoina ahan bud ozagi objective sam lebirangani haidi khudei si selan na hona bada ado karum wakhlon degi ozana khudei asi setlabadi phagani akoi school asidi khudei selan ge haiba wakhlon je masi kamai to lakpi no oza ado karum wakhlon degi haiba khudei setpa hongnagi thorang je paikhat pirak kono haiba su khara samlakna thambiu khudei setpa haibasi ai khudei oina haiba tare khudei khaki wari nate Eikhoigi iramdam hai tare Ireipak iramdam Manipur mayamna hojik kanglai pak kai hainariba Eikhoigi iramdam asida soiba aranba mayam ama Eikhoigi ipai pu haktaktagi chanarakpa lochat lisat sajat haiba tare larik to heraga laisugi saru watpani haibna chingma mayamna hainariba adigi asigumba Eikhoigi sak takpada oirabasu Eikhoigi sugumba mayam singsi amutang anouba awonba amutang laga hanagi Eikhoigi sak takpada malengi thakta sak takpasi karamba film da takpa yarakadagi habse step se lobam thokpra khanba yan hana maduga loinana Eikhoina Manipur da maitai gi orosu adagi tangkhul gi borsu maring gi borsu lairiba Eikhoigi yelhomi lup kanglup sing haibitare indigenous people sing sigi oiba tongan masagi identity leiriba mayam se awang nokpok lamdam sidida mangtharak pa saruk amu oiba aduga loinana Manipur gi saruk ta yengmara so Eikhoije loina ba kaitharaba mangtharak pu oiba masina maram oiraga Eikhoigi asoba thodang amadi Eikhoigi school gi Maheiloisang sing dagi hauraga haidi haugalliba naha sing dagi hauraga Eikhoi sengatpa mathau tabra ina khanbadagi sumba tabakse ai hauhibani na ai adumainan haijagi identity mangtharakpa sitharaba mayam se soidana khoi kan mangangane maramdi Eikhoigi mangriba identity habsi Eikhoigi indigenous people sing sigina targa se akhoi maitai purupor su tangkhul bor su amobor su hariba mayam se Eikhoigi mapangi physics saksa mapangi culture mapangi identity mayam ne yomjal aba lining laishon bawba mapangi mayam ne yomjal aba lam amu oirimne hariba saruksidagi khara dor su kanbang amna baina Eikhoina khudei ma setpa maitai do organa aduga tangkhul gi indigenous dress maring gi su aduga maitai pangal gi su leiriba isinlaw mayam singsigi Eikhoigi masagi identity amam selgadi soidana machet kharadi Eikoi kanbang ngamgani haina maji khanmani aduga Eikhoina hoji maitai nupi sing natraga Manipuri nupi sing haitare nupi sing si Eikoi tribe Eikhoigi leiriba tangkhul orsu maring orsu leiriba nupi sing se masagi identity da phanek haiba saruk se maming hongamba yai maming khar khenaramba yai amagi mai group da phane habse loi sele machi Manipur khakta natana Mongoloid race haitare even Asian countries da leise phane loi setpa ngakta ne phane style se mapana bigi style phawa manaba thak ngakta ne ba aduna hariba thak se loinu hundoga nupa sing de amta sete ba hariba nupa sing se Eikoi
ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡ ꯁꯦꯠꯇꯦ ꯃꯤꯟꯁ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯅ ꯃꯔꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯄꯊꯣꯛꯄꯗ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯒꯤ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯂꯣꯏ ꯍꯥꯠꯇꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯑꯝꯇ ꯁꯦꯠꯇ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯁꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯦꯠꯄ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯈꯨꯗꯩ ꯁꯦꯠꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯟꯕ ꯍꯥꯏꯁꯦ ꯅꯝꯕꯔ 1ꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯅꯝꯕꯔ 2ꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯈꯨꯗꯩꯁꯤ ꯁꯨꯝ ꯁꯦꯠꯂꯒꯗꯤ ꯍꯥꯏ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯐꯅꯦꯛ ꯁꯦꯠꯂꯦ ꯐꯅꯦꯛ ꯁꯦꯠꯂꯕꯅꯤꯅ ꯗꯨꯀꯥꯟꯗ ꯀꯩꯗ ꯐꯅꯦꯛꯁꯤ ꯌꯥꯝ ꯁꯦꯠꯂꯦꯕ ꯐꯅꯦꯛꯀꯤ ꯐꯤꯔꯣꯟ ꯐꯅꯦꯛꯀꯤ ꯍꯦꯟꯂꯨꯝ ꯄ꯭ꯔꯗꯛꯇ ꯐꯅꯦꯛ ꯍꯥꯏꯕꯁꯤ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯂꯣꯏꯅ ꯁꯦꯠꯂꯤ ꯂꯣꯏ ꯌꯣꯜꯂꯤ ꯑꯗꯨꯒ ꯃꯔꯝꯗꯤ ꯃꯁꯤ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯔꯕꯅꯤꯅ ꯌꯥꯝ ꯁꯦꯠꯂꯕꯅꯤ ꯁꯤꯖꯤꯟꯅꯔꯕꯅꯤ나 ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩꯁꯤꯁꯨ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯊꯥꯛꯇꯕꯨ ꯑꯣꯏꯔꯁꯨ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯑꯣꯏꯔꯁꯨ ꯀꯣꯂꯦꯖ ꯂꯦꯚꯦꯜꯗ ꯑꯣꯏꯔꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯦꯚꯦꯜꯗ ꯑꯣꯏꯔꯁꯨ ꯁ꯭ꯇꯨꯗꯦꯟ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯈꯨꯗꯩꯁꯦ ꯅꯤꯡꯊꯤꯗꯅ ꯁꯦꯠꯂꯒꯗꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯤꯁꯨ ꯈꯨꯗꯩꯁꯦ ꯅꯤꯡꯊꯤꯅ ꯃꯑꯣꯡ ꯇꯥꯅ ꯆꯥꯎꯅ ꯃꯄꯨꯡ ꯐꯥꯅ ꯈꯨꯗꯩ 3 ꯁꯥꯡꯕ 7 ꯁꯥꯡꯕꯁꯦ ꯁꯤꯖꯤꯟꯅꯔꯒ ꯁꯦꯠꯂꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯦ ꯂꯥꯛ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯂꯥꯛꯇ ꯂꯩꯔꯤꯕ ꯁꯤꯡꯁꯤꯒꯤ ꯈꯨꯗꯩꯁꯦ ꯂꯥꯛ ꯑꯃꯃꯝ ꯁꯤꯠꯂꯒꯗꯤ ꯆꯍꯤ ꯑꯃꯗ ꯈꯨꯗꯩ ꯂꯥꯛ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯠꯅꯔꯤꯁꯤ ꯌꯨꯝꯗ ꯈꯔ ꯁꯦꯠꯅꯧꯕꯗꯤ ꯑꯗꯨꯁꯨ ꯃꯇꯦꯛ ꯑꯣꯏꯅ ꯁꯨꯝ ꯃꯇꯦꯛ ꯃꯔꯥꯡ ꯈꯔ ꯁꯦꯠꯅꯕꯩ ꯋꯥꯅꯤ ꯍꯥꯏꯔꯤꯕ ꯈꯨꯗꯩꯁꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯕ ꯆꯠꯊꯣꯛꯄꯗ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯦꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯃꯄꯥꯟꯗ ꯆꯠꯈꯤꯒꯗꯕ ꯁꯦꯟꯐꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯖꯤꯟꯕ ꯉꯝꯒꯅꯤ ꯃꯁꯤ ꯑꯩ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯁꯦ ꯑꯇꯩ ꯂꯩꯝ ꯄꯥꯝꯗꯕꯤꯗ ꯈꯣꯡꯒ꯭ꯔꯥꯎ ꯈꯛꯇꯪ ꯌꯦꯡꯉꯁꯤ ꯈꯣꯡꯒ꯭ꯔꯥꯎ ꯈꯨꯗꯩ ꯁꯦꯟꯗꯣꯔꯤꯕꯅꯤꯅꯀꯣ ꯈꯣꯡꯒ꯭ꯔꯥꯎꯁꯤꯡꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤ ꯌꯥꯝꯗ꯭ꯔꯕ ꯍꯣꯡꯉꯕꯗ ꯂꯨꯄꯥ 700-400 ꯑꯗꯨꯝ ꯄꯤꯌꯦꯕ ꯌꯥꯝ ꯍꯣꯡꯉꯕꯅꯤ ꯂꯨꯄꯥ 700-400 ꯇꯨꯔꯁꯨ 700-400 ꯑꯗꯨꯝ ꯆꯪꯒꯅꯤ ꯂꯤꯁꯤꯡꯒꯤ ꯃꯊꯛ ꯉꯥꯛꯇꯅꯦꯕ ꯈꯨꯗꯩ ꯁꯦꯠꯂꯒꯗꯤ ꯈꯨꯗꯩꯗꯗꯤ ꯌꯥꯝꯗꯕꯗ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯅ ꯈꯨꯗꯩ 2ꯗꯤ ꯀꯝꯄꯜꯁꯔꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯒꯅꯦꯕ ꯈꯨꯗꯩ ꯁꯦꯠꯄꯅ ꯌꯥꯝꯅ ꯐꯖꯕ ꯍꯦꯜꯂꯤ ꯂꯦꯝꯕ ꯍꯦꯜꯂꯤ ꯃꯄꯨꯡ ꯐꯥꯕ ꯍꯦꯜꯂꯤ ꯅꯤꯡꯊꯝꯊꯥꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥꯅꯤ ꯗꯤꯁꯦꯝꯕꯔ ꯂꯣꯏꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯖꯅꯋꯥꯔꯤ ꯍꯧꯔꯛꯏꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯈꯨꯗꯩ ꯁꯦꯠꯂꯤ ꯈꯨꯗꯩ ꯁꯦꯠꯄꯗ ꯑꯩꯈꯣꯏ ꯏꯪꯒꯗꯕ ꯑꯣꯏꯅꯤ ꯈꯨꯗꯩ ꯁꯦꯠꯄꯅ ꯍꯦꯟꯅ ꯂꯨꯝꯃꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯇꯜ ꯈꯨꯗꯩ ꯁꯦꯠꯄꯁꯦ ꯌꯥꯝ ꯂꯨꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯩꯁꯦ ꯑꯩꯈꯣꯏꯅ ꯁꯦꯠꯂꯒ ꯁꯨꯝ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯌꯣꯡ ꯐꯤꯗ ꯍꯦꯟꯂꯨꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯄꯤꯕꯗꯨꯅ ꯊꯕꯛ ꯄꯤꯒꯅꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯆꯠꯈꯤꯕ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯒꯅꯤ ꯃꯁꯤ ꯌꯥꯝꯅ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯄꯥꯊꯣꯛꯎꯗ꯭ꯔꯁꯨ ꯁꯨꯡꯁꯣꯏꯗꯅ ꯌꯥꯝ ꯆꯥꯎꯅ ꯏꯀꯣꯅꯣꯃꯤꯗ ꯏꯝꯄꯦꯛ ꯑꯣꯏꯕ ꯑꯆꯧꯕ ꯏꯀꯣꯅꯣꯃꯤꯒꯤ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯅꯝꯕꯔ 2ꯗ ꯅꯝꯕꯔ 3ꯗ ꯑꯩꯈꯣꯏꯅ ꯈꯨꯗꯩ ꯁꯦꯠꯄꯁꯤꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯔꯤꯁꯤ ꯑꯔꯣꯏꯕꯁꯤꯗ ꯑꯩꯅ ꯄꯣꯏꯟ 2 ꯍꯥꯏꯇꯥꯔꯦ ꯄꯣꯏꯟ 2가 ꯑꯩ ꯊꯝꯖꯈꯤꯒꯦ ꯑꯩ ꯑꯍꯥꯟꯕꯗ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯅꯦꯁꯟ ꯕꯤꯜꯗꯤꯡ ꯑꯃ ꯁꯦꯝꯒꯠꯀꯦ ꯍꯥꯏꯇꯥꯔꯗꯤ ꯅꯦꯁꯟ ꯕꯤꯜꯗꯤꯡ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯕꯤꯜꯗꯤꯡ ꯑꯃ ꯑꯩ ꯏꯁꯥꯒꯤ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯊꯥꯛꯇ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯀꯦꯔꯦꯛꯇꯔ ꯐꯖꯅ ꯁꯦꯝꯒꯠꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯦ 12 ꯄꯥꯁ ꯇꯧꯔꯦ MA ꯂꯣꯏꯔꯦ ꯗꯣꯛꯇꯔꯦꯠ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅ ꯅꯦꯁꯟ ꯕꯤꯜꯗꯤꯡꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯃꯗꯨ ꯂꯥꯜꯂꯦꯅ ꯑꯩ ꯂꯧꯖꯩ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯏꯄꯥ ꯏꯄꯨꯗꯒꯤ ꯆꯠꯊꯔꯛꯄ ꯐꯤꯖꯦꯠꯀꯤ ꯆꯛꯆꯥꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯤ ꯁꯦꯠꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯥꯒꯅꯤ ꯀꯔꯝꯕ ꯐꯤ ꯁꯦꯠꯂꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯅꯤꯡꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯏꯁꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯀꯗꯧꯔꯤꯕꯅꯣ ꯃꯤꯔꯝꯒꯤ ꯁꯦꯠꯂꯒꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯐꯤꯜ ꯇꯧꯏ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯦꯝꯗꯣꯛꯑꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯐꯤꯖꯦꯠ ꯃꯌꯥꯝꯁꯦ ꯁꯦꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯕꯤꯜꯗꯤꯡ ꯀꯦꯔꯦꯛꯇꯔ ꯑꯃ ꯁꯦꯝꯒꯠꯄꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯦꯁꯅꯦꯂꯤꯖꯝ ꯆꯦꯟꯕꯗ ꯄꯦꯇ꯭ꯔꯤꯌꯣꯇꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯒꯨꯝꯕ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯊꯥꯛꯁꯦ ꯑꯗꯨꯛꯀꯤ ꯊꯥꯛ ꯋꯥꯡꯅ ꯁꯦꯝꯒꯠꯄꯗ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯁꯦꯝꯒꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯒ ꯊꯝꯖꯒꯦ ꯑꯔꯣꯏꯕ ꯄꯣꯏꯟ ꯑꯣꯏꯅ ꯌꯥꯝꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅꯗꯤ ꯈꯜꯂꯒ ꯑꯗꯨꯝ ꯌꯥꯝ ꯆꯝꯅ ꯐꯖꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯣꯔꯤꯁꯦ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯍꯩꯔꯣꯏ ꯍꯥꯏꯕꯁꯤ ꯅꯍꯥꯅꯤ ꯌꯨꯠꯅꯤ ꯌꯥꯝꯅ ꯉꯥꯎꯕ ꯃꯇꯝꯅꯤ ꯀꯣꯏꯕ ꯊꯣꯛꯄ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯣ ꯀꯣꯂꯦꯖ ꯆꯠꯂꯣ ꯁ꯭ꯀꯨꯜ ꯆꯠꯇꯕꯤ ꯀꯣꯂꯦꯖ ꯆꯠꯄꯤ ꯑꯁ꯭ꯋꯥꯏꯗ ꯀꯣꯏꯔꯒ ꯅꯨꯡꯉꯥꯏꯔ ꯂꯩꯊꯣꯛꯑꯝꯕꯤ ꯑꯗꯒꯤ ꯑꯁ꯭ꯋꯥꯏꯗ ꯂꯥꯡꯗꯅ ꯑꯗꯒꯤ ꯈꯠꯅꯗꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯝꯕꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯤꯗ ꯐꯖꯅ ꯉꯥꯛꯅ ꯁꯦꯠꯂꯒꯗꯤ ꯉꯁꯥꯏꯒꯤ ꯅꯦꯁꯟ ꯕꯤꯜꯗꯤꯡꯗ ꯁꯦꯝꯈꯤꯕ ꯀꯦꯔꯦꯛꯇꯔ ꯁꯦꯝꯕ ꯃꯁꯥꯒꯤ ꯁꯥꯖꯠ ꯃꯁꯥꯒꯤ ꯂꯤꯆꯠ ꯁꯦꯝꯒꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯁ꯭ꯀꯨꯜꯗ ꯅꯠꯇ꯭ꯔꯒ ꯀꯣꯂꯦꯖꯇꯨꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯅꯤꯡꯊꯤꯅ ꯃꯍꯩ ꯇꯝꯃꯒ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯑꯩ ꯃꯁꯤ ꯑꯩ ꯊꯥꯖꯕ ꯊꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯖꯒꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯟꯂꯩꯕ ꯃꯩꯇꯩ ꯀꯔꯤ ꯑꯣꯏꯅ
ꯄꯨꯕꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯨꯅꯤꯌꯟꯁꯤꯗ ꯑꯩ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯑꯗꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕꯤꯕꯅꯣ ꯀ꯭ꯂꯥꯁ 12 ꯁꯥꯏꯟꯁ ꯀ꯭ꯂꯥꯁ 12 ꯑꯣꯏꯅ ꯇꯝꯕꯤꯕ ꯁꯥꯏꯟꯁꯇ ꯑꯩꯈꯣꯏꯅ ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯗꯩ ꯁꯦꯠ ꯈꯨꯗꯩꯅ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯥꯖꯕ ꯑꯗꯨ ꯇꯥꯖꯕꯗꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤ ꯀꯦꯝꯄꯁꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯨꯗꯩ ꯁꯦꯠꯄ ꯈꯔꯁꯨ ꯁꯦꯠꯇꯕ ꯈꯔꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯀꯤ ꯃꯆꯨ ꯍꯥꯏꯇꯥꯔꯦ ꯁꯦ ꯋꯥꯏꯠꯀ ꯑꯗꯨꯒ ꯑꯩꯈꯣই ꯊꯥꯡꯖꯤꯄꯥꯟ ꯃꯆꯨꯒꯤ ꯈꯨꯗꯩ ꯁꯦꯠꯄ ꯈꯔ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯐꯨꯔꯤꯠ ꯑꯔꯥꯡꯕ ꯂꯤꯠꯄ ꯈꯔꯁꯨ ꯊꯦꯡꯅꯖꯩ ꯑꯗꯨ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯔꯤꯁꯦ ꯁꯥꯇ꯭ꯔꯁꯤ ꯀ꯭ꯂꯥꯁ ꯀꯌꯥꯗꯩꯅ ꯀꯌꯥꯐꯥꯎꯅꯣ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯔꯤꯁꯦ ꯀ꯭ꯂꯥꯁ 6ꯇꯩꯅ 12 ꯐꯥꯎ 6ꯇꯩꯅ 12 ꯑꯗꯨꯒꯤꯔ ꯗ꯭ꯔꯦꯁ ꯀꯣꯗ ꯍꯣꯏ ꯗ꯭ꯔꯦꯁ ꯆꯦꯟꯅꯩꯁꯦ ꯑꯩꯈꯣꯏ ꯈꯨꯗꯩꯁꯦ ꯀ꯭ꯂꯥꯁ 8ꯇꯩꯅ 12 ꯐꯥꯎ ꯁꯦꯠꯂꯦ ꯑꯗꯨꯒ ꯂꯋꯥꯔ ꯀ꯭ꯂꯥꯁꯀꯤꯅ 6 to 7ꯒꯤꯅ ꯃꯣꯏꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗ꯭ꯔꯦꯁ ꯑꯣꯏꯅ ꯃꯣꯏꯒꯤ ꯑꯣꯏꯅ ꯏꯁꯨ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯁꯤꯒꯤ ꯈꯨꯗꯩ ꯁꯦꯠꯄꯒꯤ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄꯁꯦ ꯃꯁꯤ ꯑꯣꯖꯥꯁꯤꯡꯅ ꯍꯥꯟꯅ ꯍꯧꯗꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯇ꯭ꯔꯒꯤ ꯌꯨꯅꯤꯌꯟꯗꯒꯤ ꯍꯥꯟꯅ ꯍꯧꯗꯣꯛꯄ꯭ꯔꯥ ꯃꯁꯤꯕꯨ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯏ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟꯒꯤ ꯃꯤ ꯀꯧꯁꯜꯂꯒ ꯑꯗꯨꯒ ꯋꯥꯔꯤ ꯇꯥꯟꯅꯕ ꯈꯣꯠꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯈꯨꯗꯩ ꯑꯃ ꯁꯦꯠꯁꯤ ꯈꯣꯠꯁꯤꯅ ꯍꯧꯗꯣꯛꯄꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯏ ꯑꯗꯣ ꯑꯣꯖꯥꯁꯤꯅ ꯈꯨꯗꯩꯁꯤ ꯁꯦꯠꯂꯒ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯂꯥꯛꯄꯗꯒꯤ ꯈꯦꯠꯅꯕ ꯑꯗꯨꯝꯕ ꯐꯥꯎꯕꯤꯕꯗꯤ ꯂꯩꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯂꯩ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯈꯨꯗꯩ ꯁꯦꯠꯂꯒ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯤꯁꯨ ꯀꯨꯏꯅ ꯎꯅꯔꯨꯗꯕꯅꯤꯅ ꯈꯨꯗꯩ ꯁꯦꯠꯂꯒ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯥꯏꯁꯦ ꯑꯗ ꯃꯤꯅ ꯍꯥꯏꯐꯦꯠ ꯍꯪꯕ ꯑꯗꯣ ꯍꯪꯉꯛꯄꯗꯨꯗꯁꯨ ꯇꯣꯏꯅ ꯍꯪꯖꯤꯜꯂꯒ ꯏꯁꯥꯗꯁꯨ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯐꯥꯎꯋꯦ ꯑꯗꯣ ꯂꯝꯕꯤ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯏꯪꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒꯅ ꯍꯥꯏꯐꯦꯠ ꯏꯪꯕ ꯈꯤꯇꯪ ꯐꯕ ꯈꯨꯗꯩꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣই ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯛꯄ ꯑꯣꯏꯔꯣ ꯑꯣꯇꯣ ꯇꯣꯡꯉ ꯂꯥꯛꯄꯁꯨ ꯈꯣꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯠ ꯀꯩꯀꯩ ꯐꯨꯖꯜꯂꯛꯄ ꯃꯇꯝꯗ ꯏꯪꯕ ꯈꯣꯠꯄ ꯈꯔꯕꯨꯗꯤ ꯐꯥꯎꯋꯦ ꯑꯗꯨ ꯑꯇꯩꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣই ꯍꯧꯖꯤꯛꯁꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯁꯦ ꯃꯁꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯁꯤꯡꯗꯁꯨ ꯃꯁꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤ ꯁꯦꯠꯂꯗꯤ ꯌꯥꯔꯦ ꯍꯧꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯁꯤꯗꯁꯨ ꯈꯨꯗꯩꯁꯤ ꯁꯦꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯂꯩꯕ꯭ꯔꯥ ꯂꯩ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯐꯦꯁꯟ ꯑꯗꯨꯒꯨꯝꯕꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯏꯅꯥꯠꯁꯦ ꯃꯥꯡꯗꯅꯕ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯌꯣꯡ ꯐꯤ ꯍꯧꯖꯤꯛ ꯕꯖꯥꯔ ꯆꯠꯂꯨꯕ ꯃꯇꯝꯗ ꯐꯪꯅꯗꯕ ꯌꯥꯎꯏ ꯈꯔꯗꯪ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯇꯪ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯨ ꯍꯦꯟꯒꯠꯄ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯅ ꯁꯨꯃꯥꯏꯅ ꯈꯨꯗꯩ ꯁꯦꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯏꯌꯣꯡ ꯐꯤꯁꯨ ꯐꯖꯅ ꯌꯣꯛꯈꯠꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯍꯥꯏꯕꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯀꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯗꯅꯕ ꯑꯗꯨꯝꯁꯨ ꯎꯠꯂꯦꯅ ꯈꯟꯖꯩ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯨꯗꯩ ꯁꯦꯠꯂꯒ ꯁ꯭ꯀꯨꯜ ꯉꯁꯥꯏ ꯌꯨꯅꯤꯐꯣꯔꯝꯁꯤ ꯑꯣꯏꯅ ꯁꯦꯠꯂꯒ ꯀꯥꯔꯛꯄ ꯃꯇꯝꯁꯦ ꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯒꯤ ꯀꯔꯤꯗꯒꯤ ꯈꯤꯇꯪ ꯉꯁꯥꯏ ꯏꯀꯥꯏꯕ ꯐꯥꯎꯏ ꯈꯣꯠꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯊꯝꯕꯤꯈꯤꯕꯗꯣ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯌꯨꯅꯤꯐꯣꯔꯝꯁꯤ ꯈꯨꯗꯩ ꯑꯣꯏꯅ ꯁꯦꯠꯂꯒ ꯂꯥꯛꯄꯁꯤꯗ ꯂꯩꯕꯥꯛ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯗ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯍꯥꯏꯕꯗꯤ ꯃꯤ ꯃꯌꯥꯝꯗ ꯁꯦꯠꯇꯕꯁꯦ ꯃꯣꯏꯅ ꯁꯦꯠꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯆꯕꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣই ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯗ ꯑꯗꯨꯗꯣ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯑꯃꯁꯨ ꯎꯅꯖꯒꯦ ꯃꯤꯡ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯁꯤꯕꯥꯅꯤ ꯋꯥꯔꯛꯄꯝ ꯑꯩ ꯍꯧꯖꯤꯛ ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 12 ꯑꯥꯔꯠꯁꯇ ꯇꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜꯁꯦ ꯃꯁꯤ ꯅꯨꯄꯤꯁꯤꯡꯇꯅ ꯁꯦꯠꯂꯒ ꯉꯥꯛꯑꯒ ꯂꯥꯛꯄꯗꯧꯅ ꯑꯩꯈꯣꯏꯅ ꯎꯖꯩ ꯑꯩꯈꯣꯏ ꯐꯅꯦꯛ ꯁꯦꯠꯂꯒ ꯑꯌꯥꯝꯕ ꯉꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯀꯚꯔꯦꯖ ꯇꯧꯖꯔꯛꯄꯅꯤ ꯁꯤ ꯇꯧꯖꯕ ꯃꯇꯝꯁꯤꯗꯁꯨ ꯅꯨꯄꯤꯁꯤꯡꯗꯤ ꯑꯌꯥꯝꯕ ꯐꯅꯦꯛ ꯁꯦꯠꯂꯒ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯎꯏ ꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯇꯝꯗꯁꯨ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯄꯣꯠ ꯐꯤꯖꯣꯜꯁꯦ ꯁꯦꯠꯇꯅ ꯈꯣꯠꯇꯅ ꯂꯥꯛꯄꯁꯤ ꯎꯏ ꯍꯥꯏꯖꯔꯤꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯁꯦꯠꯂꯛꯂꯕ ꯑꯁꯤꯒꯨꯝꯂꯕ ꯃꯤꯇꯩꯒꯤ ꯈꯨꯗꯩ ꯑꯁꯦ ꯃꯁꯤ ꯁꯦꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯁꯨ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯌꯥꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕꯤꯕ ꯂꯩꯕ꯭ꯔꯥ ꯈꯔ ꯍꯣꯏ ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯁꯨꯃꯥꯏꯅ ꯈꯨꯗꯩ ꯁꯦꯠꯂꯒ ꯁ꯭ꯀꯨꯜ ꯀꯥꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯩꯇꯩ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅ ꯈꯨꯗꯩ ꯁꯦꯠꯄ
nupina phanek setpa haira sina sakta ineba aduna moi yamna chakthokchai moi gi damaktadi aduga yamna thaganinge aduga nupa kharaju yauriba haidi khudai lambi dagi laga lakpa yumdai se lakpadi kaidana school da hongdokpa siju hoi ikai bagi bu di oiramba yai adurju yumdagi se laga lakhaninge ningsingba thoktraba matamdagi malemda miyoiba khunai lerakpada mitai phurupna sinaduna laglaba asigumlaba mitai khudai ase masi school gi uniform oina setliba Lilong Higher Secondary School gi campus asida Maheiloisang oja sing amadi school gi tongan ba authority sing unajaduna akoina tasengna khudai setna uniform oibagi asigumlaba mitna uba min hek uba pawdam adu ekoi mafam thamjabage loinana mayam punna khangminnabagi bikup adu ekoi lawjakhaba matung asida ekoi makha tana Manipur da lairiba school sing amadi Maheiloisangna asigumla khudai setpagi thoram asi chathabiragadi ekhoigi school gi uniform oina sinbiba oiba taragadi ekhoigi economy da ekhoigi nata ekhoigi culture da asawa impact ama pigani haiba wafam khara si thamjabaga loinena miyang tabiriba khudingmakpo amukana khurumjari